Pausada yung pok ay bamaroy ba pau kharab de tawjari. Laingak pa singgi marakta drug kicking pin jawrabra ay bagising na balayre. El Sonteg Sotin Komar. Lukhosay jawbo court na baran leite ay na lautokibada. Government ahir court da jaduna asumbo well putok na nabaw adriba asina. Laingak pa singgi marakta drug kicking pin jawrabra ay bagi sing na balayre ay na CPI. Manipur State Council ki Secretary El Sotin Komar na pangdokre. Ngasi irabot bapan da pangthoki pa pau gi mifam amada Sotin Komar na haiki party asina state asida thengnari ba drug ki issue yauna tongan ba issue sing thengna ba ngasi pangthoki ba party asigi awang pathaki mifam amana warep lawre state asida housing thengnari ba issue sing asi wakal mana ba party sing ponchin dona left democratic amasong secular gi front ama semna ba su honaragane magna hai lukhosai jawbu ko na mara leite aina lauthoki ba asida government tumina lesin ba asi laibak thibane drug ki issue yauna corruption amasung pochegi mamal hengalakpana khonai asida awab piribasing asigi mayokta local level da pakchan da khongjang changchina ba warip su party asina lawre Sikkim jail ki prisoner umraga mapan positive oire East Sikkim district leiba Roing jail ki prisoner umraga mapan COVID-19 positive oire bathengnare aina official amana phangdokre state institutional ethical committee ki member Sonam Bhutiana phongdok pamatuk inna mamang da Roing jail ki prisoner ani coronavirus positive oire bathengnake Makoi ani positive oram bathengna ki bagi matung makoi ga naksin nakhi basing thidok na test tawbada prisoner umraga mapan amasuma khata na positive oram bathengna ki haina makna phangdokle Botian ai ki positive oram prisoner sing asi layeng bagi thabak chathana bagi dambang Rongyek jail complex manung da COVID-19 care center ama hangdokle amrom da prisoner umraga mapal adu yauna hoge ba pungkun mari asigi manung da mioi jama koni thoi nauna positive oram bathengna baga loidana Sikkim da hause coronavirus ki apun ba case lising manga samga umbuka mathoi yaure haina makna phangdokle hause Himalaya gi state chida COVID-19 ki active case samri sumna amal lairi haina phangdokla duna makna haiki hause phabu da punna patient lising mari ja pani fuga humdoi laina asida ki faduna discharge tawkhre hause phabu da mioi cham kulum doina laina asina maram oiduna sikiba ko loina atoba patient marfudra marina state chi thadok duna satkhre haina makna phangdokle Nagala marom da gawa da mapung phaba majority ga loina BJP na mathangi government semlagane CM Sawan Gawa gi Chief Minister Pramod Sawan nang asi Englishing ani konitoi da pangthoka durba assembly mikal matungda coastal state asida mathangi government ki BJP na mapung phaba majority ga loina na semlagani haina phangdokre handak da pangthoki ba district panchayat mikal sigi phal aduda BJP gi maikai da miyam na pamna ba ukiba aduda gawa gi voter singna state asida BJP da atopa party singna mayuk na ba ngamlaroi aibagi paujel ama pire aike opposition phana kan khonarabasu makhoi gi apun ba political alliance aduna assembly seat ni fu leiba state asida BJP gi mayuk ta lepa waragani BJP na khonariba adugi chapchaba aduma phanglagani haina bhagna haike Aikoina district panchayat mikhal singda seat ni phungani pan gi manung da kunthrom dei phangbak ngamke district panchayat singda BJP na chauna mai pakre masina takpadi gawa gi miyamna apapa sasan amasung BJP government gi sakwa thawrangi agenda ashi pamle haiba takpani state government amasung BJP na state asigi miyam gi apamba maikeida thabak tawre lakaraba government adusu BJP na bapung phapa majority phangduna pairakani haina sahi ni phutare churaba se minister asina paugi agency asida aike West Bengal da hi laksin bada ani sire West Bengal ki Nadia district ta leiba Kenel amada hi ama laksin badagi sahini phuni thorom sura binupi ama amasung mahaki masa thokpa nupa masa ama sikre haina police na gasi phongdokre police official amana phongdokpa matung inna thautok adu ngarang nubidang warap Nadia district ki Harin Ghat area da leiba Mogra Kenel da thoki mane makhoi hi amada Kenel du lanthok na khutari ngai da akanba nongsit lakpadagi hi du laksin khibani haina phongdok laduna magna haike rescue team singna makhoi ani maki haksang Kenel adudagi phangle laikhidrabi nupi adugi maming Dipali Morol kawi amasung nupa masa aduna Dip Morol sahi tarakom doi surabani aina phongdok loduna official tuna aike makhoi Kenel adu lanthok laga imung manugi potchai khara leiruraba matung mayungda amuk halakpani adupo makhoi gi hidu meter chanirom pak pa Kenel adugi maya yorakpada laibak thiba thodok adu mayuk nakhibani aina mahakna phongdokle atopa pau amadana Dimpu da mapung phana lockdown tawkhre Bhutan ki konung Dimpu da leiba National Referral Hospital ki flu clinic amada chaluba pasagi sei kun manga suraba napi ama COVID-19 positive oibedi capital city asida mapung phana lockdown tawkhre aire Prime Minister Lotte Sheringna Dimpu city da lockdown tawbagi wafam adu lauthok loduna mi singna yumdagi hondak pugenu aina khangan ke
Dimpu City dagi kanamatana mapanda sathorkpa yaroi amasung emergency amadi yamna maru oiba khaktamak sathok chasin tawba yahangani haina sharingna haike. Nupi ama positive oibagi thautok asiga maride health ministry na mari makong thidopagi thabak tawragani masigi thabak asida lockdown asina health official singda mateng yamna pangani haina prime minister na haike. Maruiba kantiak amasu lebak asigi nongsup amasung chandran pars singda mafum kayada sat thagibagi thautok lei magna chatpada mafum kayada khamki haina prime minister na nungnangba phongdokhi. Virus sandokpaki sangeng laga lakadhurba namet singda lockdown komthokpaki thabak laukatkani mapung phaba lockdown leiba maramda pung humdragani thoigi oinadi pochai piba amata tawroi maru oiba potlam sing deliver tawbagi thabak asi pung humdragani thoigi matungda tawgani aina so prime minister na lauthokhe. Sanabagi pau amada La Liga Messi na club amada goal satruk ni phum doi chantuna pele gi record ka manhan khrabasu Barca na Valencia ka draw chatkre. Hauzik chathariba Spanish La Liga season 2020-21 ki manung channa haukiba thangchuna meta sanaki ba match amada Lionel Messi na club amakhakta da goal satruk ni phum doi chantuna Brazilian Great Pelena Santos ta sanki ba goal ge record ka manhan khrabasu Barcelona bo mai pak pagi lambi da pusin bangam khidaba ga loinana Valencia ga goal ani da draw takre. Pele na Santos ki competitive match satruk umpamanga da goal satruk ni phum doi chanki aduga Messi na Pele ki record aduga manhan na pohona bada match satret ni phugani pan changke aduma ko Messi na mahaki panthung asi jauna na pohona bada season taraga tarit aduga Pele na season taraga mapan changke. Hauzik masagi sahi marfu suraba Pele na kumjal ising amasa pan yang kai tarukta masagi sahi tara manga khak ngai ringai Santos ki debut thokiba ka loinana Brazilian League title taruka made South America ki Champions League ka thak manaba Copa Libertadores ki trophy ani loraba matung kumja lising amaga sapon humra marida club asi thadokhe. Messi su kumja lising ani marida masagi sahi tara tarit khak suduna Barcelona ki anba mai sana ki baga loinana haujuk phawle Spanish club asi ka loinana La Liga ki title tara amade Champions League ki title mari laukhre. UP ki accident sing da mari sire amada chokle. Uttar Pradesh ki Banda district thoki ba tongan ba accident ahumda mioi bari si ki ba loinana atopa amada chokle aina police na phongdokre. Accident puna ba karang thoki bani aina so police na phongdokle. Police official amana aiki district si ki mandunda area da ngarang kan thauduna lakpa truck amana motorcycle ama thongairam badage matadin chahi kuntra suraba amasung sudan chahi kunitoi churaba naha ani khudakta sikhe. District segi tinda wari area dasu ngarang namidang waram truck amana thongairam badagi pinoi chahi taramapan churaba naha amasi baka loinana chahi kulum doi churaba Sunil Kauban nupa amana chokhe. Official duna aiki district asimagi kota wali area dana tempo amag thongairam badagi chahi umpamangaram churaba lawi ama khudakta sikhe. Baragasida Assam Congress na MLA Ajanta Party dagi phamdagi lauthokre. Assam Congress na MLA Ajanta Party ki phamdagi lauthokre. BJP da yauraba yai thajari. Chief Minister Sarbananda Sonowal amasung North East Democratic Alliance ki convener Himanta Biswa Sarma ko unakiba namit nini ki matung Assam Pradesh Congress Committee na MLA Ajanta Neokpo party ki marwai ba pham amadagi lauthokre. Hana Minister oiramba ka loinana Golakat constituency dagi MLA oina marida karak khrabi Ajanta BJP da yauraba yai haina thajanringi marakta khongthang asi lawrakhibane. Ajanta Golakat District Congress Committee ki President ki phamdagi khudaktagi lauthokle haina party ki state unit nangarang namidang thokiba order amana phangdokle. Masida All India Congress Committee na su ayawa phiri haina haiba wahi paring ani ki oipa order aduna phangdokle adubo action asi laukhatpagi maramde pikhide. Hiramasi ki matang da hangbada Assam Pradesh Congress Committee ki General Secretary Organization Ranjan Borana haike haukiba namit kharni asida mahakna party ki mayukta leipa thabak thoram sing chatharak maki dhamak legislature asigi mathakta disciplinary action asi lokhatpane. Baragasida housing haki mamagda phangkiba pau amada lukhojai jau okhre. Drug case da sena duna matam kuina jail da leiruraba lukhojai jau court na mara leitre haiduna thadora khraba matung ngasi bore da mahakpo yamlaba miyam na opagi thoram pangthokre. Aroiba content sing asige maroiba pau khara asiba pau damjariba Manipur Local News YouTube channel amadi Facebook page asidagi Yangbir Pupunambak Patagachari channel asin atum da kanarabadi subscribe tawbidribasingna subscribe tawbirambu loinana like and share tawbusu kawbi kunupnambak po abukana thagachari.